Koyu media YouTube channel bu yang beri bagi nusujar subscribers hingga madi viewers hingga kain fabula sam nei kok nono kuram jari ai mang da election dal beri bagi naw singa si koi gi isel siana saktak jarake isel si koi gi anju sanuma hojik yam kanna machin tung laiba isai nong mai gi lam da yam kanna koi gi thona lai no phona jare bisal mani adu mang da election beri bagi naw sisu magina manglemba mai te masu keyboard khong dana dagi guitar fight dana yam kanna koi gi thona lai na yang meloi no phona jare bi inaw ni to inaw sanai inaw gi ming tang hai bro inaw role hayok tagi ni ko makoi me sumaina magi ngamba thogai mam paina dona akoi gi art kala badi chai bunu sidar yam kanna hona jare baisal isa inaw sing ngakani makoi gi encourage to boina puning thawai chang happy boina ngasi akoina akoi gi koyu media haibu channel sida dongan ma thorong pareng ama akoina puthok jare thorong pareng adu gi maming di akoi gi aying masur hai aying masur hai bai koi gi thorong pareng sida dongan ma sai sakpi kaya ma su koi matong de lakini ha bagi thaja balai han bagi na di akoi chala jo koi akoi ma bolaga amja bai sai amadi dang me am do budal tamjage me pun bu from dari soi bulan gi biar go su me ngak bigini adu de me am sai onu betar Maja dinesh ki sai ne soi bulan bu yaur su eng biro me am ngak bigani asumna kainani khanglu dawana nungsirure nungsiba karino khangdana haifam khangaba awaba sina oi hore nungsigi maisa haibano asumna kainani khangludawana nungsirure thamoy anigi marata lainagiba marido tathabasu ningsing lingang sisu kaumdana amoy anigi marata lainagiba marido kemhabasu ningsing lingang sisu kaumdana sipo subscribers singa madi viewers singa sai hai babu dinate aina sakpada mayak ta kai shoi babu de mayam yaron bani ado ta go so sai si pam man bada gi sa bani kalaga ai gi nusi ma viewer madi subscribers singa ngak bin no gi de mati ko no from jari ai aroi bi sai na koi gi yamba hamon sadana da gi mayak ta wa ma hai ge hai bai sai tang khudol tam jari aroi boina nuai ga ni kale mer sa ko to bi
Ready? 1, 2, 3, 4. 하모이나 거이다와 아범바 쿠디 아이따기 오이게 야로 베토빠 하이바나 가토빠 남바나 레바리 꾼시기 마글 But
नुआजरे अगी इनाउसिंगसिगा ngasi koina hairasu koi mayamda sumaina entertainment oina koi gi ai boy sei kradang khudol tambasida soigi balangi ba mayam ma budi yarong ne du nuksijar ba ai gi subscriber amadi viewer mayamna koina haijadri ba amadi nauna tamkhlai ba koi gi inausing chal cha singi khanbi duna koina soigi balangi ba kaya yaroga su makoi mayam punu maki mo silaga ngakpi wa wafam ai subscriber sing amadi viewer sing da karim bhabala system ne ko